Ngasigi oiba tongan ba PS karagi poseng collection tawdringagi mangoinana nuthil pause ki chipong ama oiriba kangla pawdagi lokotcharaga thamjagi Myanmar refugee lising taruk ki mathakta biometric details sing Loukhre haibo phamasina ahan boina kudol tamjagi amasong video asibu meng tabiri bapunamakpu taram okchabaga loinana ikai kumnabu uchari Myanmar da military ku matung state asida lanjana rakhiba Myanmar refugee lising tarik rong ki manungda lising taruk lomti biometric details sing Loukhre adum oinamak lanjalakhiba lising manga rom makoy gi maramdamda hankre haina pawgi source amana hairi paw asina Mathaktta na hairi bana ing 2021 gi February thada Myanmar da military ku chatakhraba matung state asida Myanmar refugee lising taret ki Mathaktta lanjalakhibani adubu ayamba refugee sing asi Kamjong district ki Kasong Khulen sub division ki manung chanba Kangum Sankalok Bimin Thana Phaiko Pilong Charo Punamram Makkan ke Asan Khulen Wangli Kenching amasung namli yauna manung hanjinba border khul kaya da changjapam lawduna lerakibani refugee sing adu India government ki miyeng makhada Manipur sarkar gi mekaidagi tongan ba temporary camp sing saduna thamlakhibani Manipur da lanjilakhiba miyoi lising tare lom adu gi manungda refugee lising tar lom ti makhoi gi biometric details sing lawba loire adubu biometric details sing lawriba asida angang amasong chahi manga gi makhada leiba sing di yaude Myanmar da military ku chatharakiba thawdok aduga ikan kanadana pro democracy forcing amasong military junta gi Mathaktta yamna kanna hana sunabagi thawdok sing chatharam khiba adu hojikti hanaga yengnarubada phibam yamna phagale masina maram oiraga Myanmar da gi lanjilakhiba refugee lising taret ki manungda lising manga romti hankre hojik Kamjong district ta refugee lising anirom leidi hojik asi lau singuba matam oibana border area sing da lanjilaktuna leiriba refugee sing adu Myanmar da leiriba makhoi gi khul sing adu da ayuk nungthil gi matam da chatuna lau singuba gi thabak tawi aduga numidang gi matam dana Kamjong da leiriba makhoi gi relief camp sing da halaklaga leiba singna ayambani refugee sing adu ayambana lairaba amasong longbi singni India se 1951 refugee convention natraga 1967 gi protocol da signatory ama oidrabasu humanitarian ground da Myanmar da gi lanjalakhiba refugee sing adu temporary camp hangdoktuna changjapam piduna lakhibani loinana refugee sing adu masak hangdoknabagi damakta makhoida tonganba identity card amasu issue tawribani refugee sing adu da Indian authority gi mekaidagi chanaba polam kolik bucket tarpaulin tin yauna nongmagi tangai fadaba polam kaya amasu piribani hairiba refugee sing adu district administration na Assam Rifles Manipur police amasung atai agency kya gi matenga loinana yamna kupna monitor tawri adum oinamak Mizoram gi oinadi temporary camp sing da leiriba Myanmar refugee sing adu mafam adudagi hendoktana ba hairabasu makhoina yamna toina Myanmar da satok sasin tawbana makhoida Indian authority na identity card issue tawriba du kakthatlagani haina warning tawba phawba laikhrabani hairi Mathaktta communal forcing sogatuna buffer zone haina thamliba asi unconstitutional line ni haiba bimol gi upham thamjage Lok Sabha gi MP akoijam bimol na ngarang Kuki singna namna tariba district ama oiriba Churachandpur ga lonariba Bishnupur district ki mitai singa tariba border area ama oiriba Phagojau ikaida changnaba honabada security na athingba pirakhiba thawng adubu yamna kanna condemn tawkhre MP asigi makaidagi phongdokkibada communal forcing bu sogatuna buffer zone haina state asida imaginary amasung unconstitutional line haina khaidoktuna thamli haina yamna kanna yaningdaba phongdokkhre Congress ki MP asina news agency amada phongdokkibada Churachandpur district ka lonariba Phagojau ikai asi mahaki inner Manipur parliamentary constituency gi manungda chaliba maphamni mahak masamak Lok Sabha gi member amani adubu mahaki constituency ama oiriba Phagojau ikai makha lekai kaithel da chatnaba honabada athingba pirakhiba mafam asi hojik su Indian Army yauna yamlaba security na ngak seliba mafamni mahakna mafam aduda changnaba honabada security na thingba thamlabasu mahaki mamangmaktada mafam aduda lamdam asigi community ama oiriba meitai pangal singbudi changbada athingba amata pide state asida emergency line amasong unconstitutional line ama oina communal forcing na sagatuna buffer zone haina thamliba asibusu yamna kanna yaningdaba phongdokhe puksel sengba amasong chapchaba wakhalon amaga loinana lamdam asida santi thamnaba honaraba khaktada lairiba issue sing asigi waroisin purakpa ngamgani haiki Phagojau ikai asi haukiba chahi 2023 gi May 3 dagi haurakhiba kangluki irangna khwaidagi hengna saitheng phanggiba mafamni hairiba jaga asi hojik yamlaba security na ngak senduna lairibani hairi Mathaktta na aikoi masal hunaduna laibana irang loisinba ngamloi haiba Maheshwar gi upham thamjige aikoi masal gi marakta hunaduna laibana kaidonungda irang asi loisinba ngamloi haina RPIA gi national secretary Maheshwar Thaunaujamna phongdokkhre Just Mateng Private Limited na senduna pangthokhiba ahanba state level mathematics competition gi mana yanthokpagi thoramda Maheshwar Thaunaujamna wapam asi
फोंदोखिबनी मणिपुर यूनिवर्सिटी की आर्ट साइंस डिपार्टमेंट की हॉल द पांगथोखिबा थौरम अदुदा महाकना मखाताना हाइखिबदा लमदम असिगी पॉलिटिशियन सिंगना अमगा अमगा हुनदुना लेरगा इरांग असिगी वारिसन पुरकनबा होटनबगी ममी तादन लेरिबा असे अखोय खुदिंगमक्की लेबक थीबनी मियामना मोटली हाइनरिबा पॉलिटिक्स असिना इरांग असिगी वारिसन पुरकदबनी ममांगदा आरान अहुई कया यौरमलबसु लमदम असिगी नाहासिंगना पॉलिटिक्स ता यौशिनदुना असोइबा अरानबसिंग अदु सेमदोकनबा होनमिनसे ngasi lamdam asigi miyamna pamliba ase hojik thokliba irang asigi waroisen ama chapchana purakpa aduni waroisen adu puraknaba honabagi mahutta irang asigi matangda pau tamlure ngangnaba yaba ngangnaramle haibana chingba waphamseng phongdoknariba asi tokpiru haiki makasa tarakpada nungthil pausigi chipongama oidiba pauzeldagi lokochadaga thamjage CSO gi luchingba singa MHA gi official singa wari sanaba haukhre haire state asida thokliba chahi ani heleba irang asi losinanaba tongan tongan bahiram singda kokomi amuko amasung fox manipur gi apunba mute kangbuga ahanbu oina ngasi Ministry of Home Affairs MHA gi makok thongbo official singa New Delhi da unaduna wari sanakhre ngasi ayuk pung 12 makhai taba matamdagi CSO singi apunba mute kangbu amaga wari sanaba ki hairi wari sanaba aduda kokomi gi mekaidagi lup asigi convener yauna myoi taret amuko gi advisor yauna myoi taret amadi fox gi president yauna saruk yakhi New Delhi deng ase wari sanaki ba aduda thokli ba irang ase losinana ba tongan ba wafam sing putoktuna khanaki baga loinana CSO sing gi mekaidagi su national highway sing da ningthina chathoksa sen yahan ba lawi sing na masa gi labuk ta law ubada ayat pa pihan daba state asigi interest sokpa yaba thabak tawdana ba yauna wafam kaya pukhat ki hairi adumoinamak CSO singi luchingba singna thamkiba wafam asigi chapchapa pakhum MHA gi official singna kari pirakhibagi haibadudi hojik phawbugi oi phangba leitre panba yabadi irang asiga mari leinana chai asigi April 5 da mitai amadi Kuki gi CSO singi marakta wari sanaba laikre madugi matung me kunga tarita kokomi amasung fox gi mute chingna MHA gi official singa su wari sanakre maka chatarak pa khongthang oina ngasi CSO ahum asigi apunba mute kangbu amana ahanbu oina MHA gi official singa unaduna wari sanakibani hairi makhatana Churachandpur gi Mongjangda UKNA gi imbusta KNA gi commander in chief amadi nupi ama yauna miyoi mari hatkre hairi Churachandpur police station dagi khanang supta kilometer 3 lom chalaga leiba Mongjang khul maya da Kuki militant United Kuki National Army gi cadre singa satakiba imbusta Hyundai Creta amada tongduno lakpa Kuki militant group Kuki National Army KNA gi commander in chief thapi amadi mahakalakminaba chahi humforam surabi nupi ama yauna miyoi ani nomaina panbadagi laikhidre haina thajaba yaba paw amada phongdorokli police tagi bangba paw amagi matung inadi thodok ase ngasi numit yungba matung pung ani rom tarakpada Churachandpur police station dagi khanong suplom da kilometer 3 lom chalaga leiba Mongjang Kuki khulda masak khangdaba khulai paiba militant chingna mapam aduda Hyundai car amada tongduna lakpa miyoi maribu khamlaba matung yamna nakpa range dagi khulai paiba militant ching aduna atat akham leichana minute 3 rom nomai caption ki thodok aduda car aduda tongduna lakpa chahi humpuram surabi nupi ama yauna miyoi mari mapam aduda khudakta siki hairi thodo asigi paw phangbada Churachandpur police ki team amana mapam aduda changsinduna yengbada car manungda siramliba miyoi sing adu khulai paiba Kuki militant singna yamna nakpa range tagi nomai kapsinduna hatkibagi khudam phangi hairi thodo aduda laikhidraba miyoi mari gi hakchang police na Churachandpur district headquarter da leiba district hospital gi mokta masak maming khangdok nambugi damak thangkhre loinana police na thodok topam da ahan bagi investigation chathaba matamda yam sophisticated oiba nomai singi kapthokraba tongning tarakani thoirom phangbangang ki hairi amaromda thodo asige mari leinana Kuki militant group ama oiriba United Kuki National Army UKNA na thadorokpa cherolamagi matungina thodo adu makoina chathakibani thodo adu atamna Kuki militant group Kuki National Army KNA gi commander in chief oiriba thapi tongdura lakiba car adu khamlaba matungda laikhidraba thapi gi matakta thapi na mamangda chathakiba attack singda UKNA gi kadar Tamil Hunter amasung lup asigi center PRO sakahau adibu hatkibagi thodo amadi thapi na haukiba chahi khara asida chamjaraba Kuki kunthrarom hatkhiba adugi laman khumbani haina cheroladuna phongdorokli cherolasina makha taraduna hai thapi asi UKNA gi PRO hatlaba matung hingna phaki adubu mahak sibigi charakti pikide madugi mahutta thapi Kuki gi CSO singi makhutta sinnaki masigi mathakta thapi na UKNA na mahaki mathakta thamlakkiba athingba sing thugaiduna UKNA gi kadar amadi misam singda tawroidaba thabak sing chathaduna lakhi aduga thapi na UKNA gi kadar singda harassment tawbada natana Kuki community da charangna batho
thoanduna lakni maramasina UKNA na thapi busi bagi charak pi bagi warip asi laukhibani haina cherol asina phongdorokni amaromda ngasigi thodok asi thokhraba matung Churachandpur town da pamdaba thodok sing makata ba thorakpa yabagi oithokpa leibana district administration na CRPC gi 144 salaiduna mioi manga tagi hena punbagi athingba thamkhre hairi loshilakpada nungtil paukse gi chipong ama oiriba pandamdagi lokhacharaga thamjage Churachandpur kangpokpi amasung more de mitai khunda handana ba National Commission for Scheduled Tribe ta kohurna takshin kre haiba wafam thamjage Churachandpur kangpokpi ama di Technopol district ki more de mitai sing khunda ba yahandana ba Kuki Organization for Human Rights Trust kohurna ngasi National Commission for Scheduled Tribe NCST gi chairman ta aiba chirolama thaduna takshin kre hairi kohur gi chairman S Benjamin Mate ne khuyek piduna chirol adu thaki bari Benjamin Mate kumja 2019 gi Lok Sabha mikhalda Outer Manipur Parliamentary Constituency da BJP gi mirep oina mikhal thekna ki bani Benjamin Mate ne khuyek piduna National Commission for Scheduled Tribe ki chairman thaki bachirol adu da Manipur gi chingi district seng maru oina Churachandpur kangpokpi amasong more asai tribal miyam gi lam oiri bani adubu non tribal oiriba mitai sing na hairi ba mafam sing da ain kaina changsilaktuna kunda laita selakli ba asi kudakta yahan bidana ba thabak lakhot piu hairi chirol asina hai Indian Constitution da tribal gi lamda atopa seng changba amadi lam khopsilakpada athingba piduna scheduled tribes singi socio cultural identity customary rights amadi economic security bu preserve tawribani Manipur asi manga suba schedule gi manungda chandragasu mafam asigi oiba tonganba ek amadi lo leijaba mafamni Manipur Land Revenue and Land Reform Act 1960 ki section 158 ki matung ina tribal amana non tribal amada lam transfer tawba yade tawge hairabadi hana deputy commissioner dagi ayaba lawgodabani adubu lam transfer tawba aduna tribal singda sokadaba oirabadi deputy commissioner na permission pide provision asigi matung ina akhanaba permission ama yaudravadi tribal gi lamda tribal natana haibadi scheduled tribe nataba mitaina leibada athingba piri masigi mathakta Manipur Legislative Assembly Hill Area Committee Order 1972 gi makada Hill Area Committee lingduna tribal singi oiba tokhaiba administrative procedure ama leijaribani Manipur asi manga suba schedule da chandrabasu constitution gi article 46 ta scheduled tribe ki akhanaba protection pinaba wafam pale serol asina makha taraduna Churachandpur amasung masigi dai oiba mafam singda mitai singna aran mamaong kayada khunda silakli makoina masagi mingna taba atopugi ming sizinaduna lamseng encroach toksilakli amaromda kangpokpi district ki oinasu non tribal music namduna khunda silakli more da sumitai amasung non tribal immigrant ching kunda silaktuna tribal singi demography da chauna akai bapirak di haina su serol adu da palle mathaki ofam sing asibu lumna lawiraga commission gi mekai constitution gi article 338A gi makada scheduled tribe sing bu ningthi na ngakpi sinbina ba tabak lokhatpa ga loinana tribal land da non tribal oiba mitaina kunda rakli ba se kudakta thingbina ba tabak lokhat pi haina su National Commission for Scheduled Tribe ki chairman gi pungning chingsili hairi